Nungsiba ichilinausing Ngasi kay Punna Awunpot ki Matangda Kaanaba Hajuk ikay Kaanaba Awunpot ki laanan Hauzal Haiba mapu Mahaki sangsara sida ziba Panba kayamuk sembiri Semdok pikriwa ziba Panba singi manungdagi Miyoi basing gyan lo sing leiba Kwaidagi fava ama oina sembiri Masita nattana jiba Panba kuding mapu jura sembiri Mawung asumna mapu Mahaki nupa singi manungdagi Hazrat Adam alayhi salam Amasung nupi singi manungdagi Hazrat Hawa alayhi salam bu ihan hana semdok piraga Jannata makhoi anibu nikah tawbiki Matam khara jannata layramlaba matungda Mapuna makhoi anibu dunyada thabirakhi Makhoi anigi matengdagi miyoiba masing hengalakhi Ihang layramlaba malem laymaithak asibu avat tawki Jungle oina layramlaba mafamsingbu laykol semki Matam adudagi hauna nupa nupi yumban lambida khongdaaminnaba nikah tawduna lakki Haujiksu tawri tungdasu tawrakhigani Haujikki matamda nupibu faraga natraga chelaga Yaodrabadi Lenba watnabagum khannaraklay Masi haramni Sariyatna nikah thamlibasi afava amadi din taban nupi singa yumbal lambida khongdaaminnabani Matang amada Huzur sallallahu alayhi wasallam now Hazrat Abu Hurairah radhiyallahu anhu da haibirame yengo Kariguma matamdana nupi gi mal chang yamna layba yenglaga nikah tawi Karigumbadana nupi gi sagai natai amasung nupi adugi masak matau fazaba yenglaga nikah tawi Karigumbadana din taba yenglaga nikah tawi Abu Hurairah nang kariguma posak ama fawba yenglaga nikah tawgano Dindar oibi nupi khaktang bu yenglaga nikah taw Musalman singidi Allah bu kiraba masung gunadagi hinglaba matungda afaba nupidagi hena fabaw Kariguma posak ama fawba layte Afaba nupigi gun hadis asidagi khangba ngamgani Ibn Majahgi riwayat ne Allah-gi Nabi sallallahu alayhi wasallam na haibirame Mapuro ibagi hukum illiba matam layba khibikta khudsemgi fazabana Mapuro ibabu haraw hannabu hotnariba amasung Mapuro iba laytaba matamda masagi izzat amasung Mapuro ibagi malbu sennariba duni Nikah amasung luhongba haibasi afaba nupi fangnanaba amadi Mangal thoktraba punsi bu mangal thokna hingnanabagi amata ngairaba lambini Adubu Haujiki matam asidadi haraw nungaibagi mahutta amamba nongna kupsillaba tha thoktraba ahinga pangkhak oire Gair komamadi nongchuplomgi matau tamduna Islamgi chamlaba nikahgi niyam singbu manghan takhallakle Nikah solaba madi luhongbagi matam lepkhraba matungdadi nupi mayumgi mising awamay salangduna tumba chaba khangdana aigi ichagi damak karamba Awunpot piraga mapuroiba madi mapuroibagi yumgi mising na piengani haibasigi wakhalda senthoina chingba puduna awaba kaya mayoknari Masidi machanupi bu thajaba natte machanupi singidamak nupa laybani haibada haimanba thokloi Haujiki matamda nikahgi barkat layraktriba amasung yamna toina khainabagi wafum tarakliba asigi matangda nongmata khantharuba layte Asengbadi masi mahar ana yamna lawba luhongbada kharsi yamna tinghanba asigi maramdagine Maramdi hadis amada asumna laqe Hazrat Aisha radhiyallahu anha na haibirame Allah-gi Nabi sallallahu alayhi wasallam na haibirame Khwaidagi barkat layban nikadi kharsi yamna tinghandana yamna laina pangthokliba aduni Quran amadi hadis na lauri
Luhongbagi kharas khudingmak nupana pugadabani. Nupigi mahar ana walima tawbiba amasung lainaba yum kai amadi nupidugi machasingi kharas khudingmak nupana pugadabani. Masi ngamloidaba oirabadi nupi thidabani hena fai. Nupida kharas tawba ngambagi sakti laiba maramdagi nupana nupidagi thak wangi hairibani. Karigomba inak kairak khunbi nupi oirabadi. Awunpot mayam ama puraktuna mapuroibu mamit thakhallaga mahaki khudombida laiduna thamba yaudaba natte. Masidagi thoklakpa falna yumbal lambida kairakpadagi khainaba taragi. Pumnamak asi aikhoina haukiba sahaba singi matau tamdaba maramdagi thoklakpa falne. Allahgi achanba Rasool sallallahu alaihi wasallam amadi sahaba singi luhongbuda awunpot piba chatnaramde. Tasengbadi awunpot piba amasung sana lupa katpa asi gair kongi matau tambani. Matam amada gair kom singna machana pi luhongbu matamda awunpot yamna pirame. Maramdi mapagi leihoriba malchang aduda mayum pan krabi machana pigi saruk fangdanaba haiduna. Madubu musalman singna una khangna gair komgi matau tamduna awunpot yamna pibagi chatnabi leirakibani. Haujiksu chatnabi asibu mipum khudingna tangaimak fadraba thabak amagum khannari. Adubu Islamda awunpot ki moong matau amata leite. Yengbiyu.Wari Nabi sallallahu alaihi wasallam gi machai bemau. Allahgi Nabi na masagi thamoy gi machet amani. Haibiram laba jannat ki lutingbi oigadoribi. Hazrat Fatima radhiyallahu anha gi luhongba numitta Allahgi Nabi sallallahu alaihi wasallam na chakri ani. Ising song na basawan gi khaw ama. Mon ama kambal ama sinachamba pibiki. Masidagi luhongbuda awunpot pigadabani haibu wafum natte. Maramdi Allahgi Nabi sallallahu alaihi wasallam na pot khara pikiba adudi. Hazrat Ali radhiyallahu anhu gi kifalat mahaki mathakta oiba maramdakine. Masidagi awunpot piba sunnatni haibu wafum sabit oiba natte. Karigumba sabit oiramba taragadi. Allahgi Nabi sallallahu alaihi wasallam gi machana pi ahum adugi damaktasu piram gadabani. Adu awunpot amma fawa pidana luhongki. Maung asumna Allahgi Nabi sallallahu alaihi wasallam gi nupi singi matangda su awunpot ki wafum amma fawa hadista lakte. Masita natana sahabi nupi singi matangda su awunpot piki haiba gi wafum amma fawa lakte. Maramasin awunpot piba sunnatni haiba gi hak leite. Zais natraga mubani haiba fawadi yai. Adubu mubaw iba thabak amadi yamna khanjinba maramdagi masing thingamdraba fatraba thabak kaya safonglaki haibasi khanthabiba fai. Awunpot yamna unbagi channabi asina lairabi imungda poklubi iche ichal kayadi awabagi ipakta idaknari. Lairaba mama mapana su ichanu pigi thamoy pen khinabani haiduna low in kholi yon thoktuna. Senthoi puduna awunpot pinaba hotnari. Mubaw iba thabak ama taunanabagi damak haramgi maikaida khong thangjinbadi poloida mai pakpa khak oiroi. Aikhoigi irakta mimanaba ngamdana hinglibi iche ichal kayana awunpot ki akibadagi yum pandana punsi lenba su kongaini. Pumnamak asigi guna si kanana pugadabano haibado khanthaminaraga. Awunpot yamna unba madi nupagi maikaidagi su awunpot yamna puraknaba haiba asidagi hinglaga sariyana thambiriba chamlaba niyam aduda pangthok minnanaba hotna horasi. Khutta chaishu paidringai. Punsina mami samdringai. Hakchangdagi yaibi thawaina thokdringai. Thi haurasi achumba lambi. Sangsil haurasi mai pakpagi lambi da.